Maharashtra da BJP na Luchingba Mahayut Alliance Chaona Mai Pakkhre. Jharkhand na JMM amadi Congress ke Alliance na leingak shemlagani. Maharashtra amadi Jharkhand yauna state taraga humdagi Assembly Constituency Nifugani-pan amadi Parliamentary Constituency aniki bipol gi vote masing thibagi thabak ayam palusilakle. Maharashtra gi oina hojik faubada BJP na Luchingba Ajit Pawar gi NCP faction amasung Eknath Shinde gi Shiv Sena gi chungsinnaba Mahayut Alliance na seat Chaniga Marifunipan Leiba Legislative Assembly asigi majority mark oriba seat Chamaga Nifuga Manga Lantoktuna seat Chaniga Kuntrage mark Lantokre. Mikhal asida BJP na Kwaidagi Masing Yamna Mai Pakpa Mikhal Oide. BJP gi Mirep Chamaga Nifu Nipan Thadopagi Manungda Hojik Fawagi Oina seat Chamaga Kuntraga Nitoi Mai Pakle. Eknath Shinde na Luchingba Shiv Sena gi Mirep Manipu Thadopada Hojik Fawagi Oina seat Yankai Mari Mai Pakre. Ajit Pawar na Luchingba NCP gi Mirep Yankai Nithoi Thadokpada Mirep Nifuga Mathoi Mai Pakle. Mikhal asida Congress Shiv Sena UBT amadi NCP SP gi chungsinnaba opposition gi Mahavikas Agade MVA na seat nifu taretat inadi. Nakal amaromda opposition gi alliance se yauriba Congress na seat tara kataruk Shiv Sena UBT na seat kun mathoi amadi NCP SP na seat tara Mai Pakpa yana leidiba asi yengdurakade taraga manga suba Maharashtra Legislative Assembly asida opposition gi leader leitaba yari haina panade. Phibam ase kumja English ngamaga chamapan humfudagi lingkhiba State Assembly da ahanba oina thokpa thodok amani haide. Amaromda handaki Maharashtra gi Mikhal asida Congress gi Luchingba State asigi hanagi Chief Minister Prithvi Raj Chawan Karat South ke Sitja Mahaki Khwaidagi naknaba BJP ki Miref Atul Baba Bosale dagi bot masing Lising Kuntraka Mapan Chahunga Yankai Manga da Maiti Hore. Maharashtra da BJP na Luchingba Mahayut Alliance na Chaona Mai Pakkhre asida Prime Minister na Nungaiba Phongdokpaga luina Maharashtra gi miyamda thagatba phongdurakle. Amarom da Jharkhand Legislative Assembly Mikhal dana Jharkhand Mukti Morcha JMM na Luchingba India Bloc Alliance na seat Marifu Mathoi Leiba Legislative Assembly asigi majority mark oriba seat Nifuganithoi Lantoktuna seat Yankai Taret Phongba Ngomkhre. Seat asida hojik fawi oina NDA na seat kulhumdoi khaktamak Mai Pakkhre. Jharkhand Legislative Assembly ki Mikhal asida JMM na Luchingba India Bloc na majority mark phongba ngamkhiba asina maram oiraka state asida JMM na ahumrak subo oina leingak semnabagi lambi yatba hokre. Amaromda Maharashtra ki Nanjat Parliamentary Constituency amadi Kerala gi Wayanad Parliamentary Constituency gi oina pangthokhiba bipol gi bot masing su ngasi thikhe. Bot masing thiba asida Wayanad Parliamentary Constituency da Congress ki Luchingbe Priyanka Gandhi Bajra da yamna Chaona Mai Pakkhre. Bipol asida ahanbu oida Mikhal thengnakibi Congress ki Luchingbi asida mahaki khwaidagi naknaba lamba LDF ki Mirep Satyan Mokedi dagi bot masing lakmari hena phongduna Mai Pakhe. Nanjat Parliamentary Constituency dana BJP na Mai Pakkhre. Amarom da state taraga humdoi Assembly Constituency Nifugani-pan gi bipol gi bot masing thibadana NDA na Assam, Bihar amadi Rajasthan da fibam phana chatle. Karnataka dana Congress fibam phari amade West Bengal gi oina pangthokhiba seat taruk ki bipol dana Trinamool Congress na seat taruk mak lokre haina pau asina makha tari.